Leingak-ka wari sanariba lalhoulup Pambei Luchingba Unlf Kini Haiba Meeoi punna Nipan Khutsu-Khutlai ga konana Manipur Police na Phagatkhre. Police tagi phangba pawgi matungina pharba meeoi sing adudi laisangthem nongpok maitei atopaming singajit sahi kuntaruk thongam khangakpa maitei atopaming jatra sahi nifumunga thiam ningthau maitei atopaming ingosa sahi niputaruk akoijam thaupangba maitei atopaming thoiba sahi kunmari thongnawjam sungnu ngakpa atopaming yaifaba maitei sahi kuntaruk ngasepam nongthauba maitei atopaming Romeo sahi nipu amadi sorokhaibam nganba atopaming Dayananda Singh sahi kuntare ni hairi. Police tagi phangba pawgi matungina farba makhoi Nipan asi lona yadaba mongda Thoubal district sathaba thabak thoram kyada senabani hairi. Makhoi Nipan dagi police na AK-47 rifles ahum, AK-56 rifle ani M16 rifle ama, 9mm pistol ama, AK-47 gi kapa yariba nongmei maru samagani putaret M16 gi kapa yariba nongmei maru kun amadi 9mm pistol gi kapa yariba maru kun mga su phagatpangam ke hairi. Nakalamaromda police na thibu humbagi thabak sathabada lona thingkraba lalhoulup RPF Kini Haiba Meeoi amasung ngarang Imphal West district ki kaisamthong top lerak masindagi phagatpangam krai. Pharba meeoi adugi maming Moirangthem Maniton sahi kunmapani hairi. Mahak Imphal area da leiba dukan singdagi nam haduna sel khaibada senabani su hairi.